Women Empowerment Gimingda in Kalakliba Nupi Singna Ka Hen Batabak Tauram Kaya Chatarakpana, Nupi Singi Thag Nem Tanabagi, Lambi Kaya Piri, Aran Batabak Tauragadi, Nupi Nupa Chop Manabam Ongda Wayal Bichar Fanghan Bachangi Haina, Armour of Manipur Organization Give Vice Chairman, Rita Ningtau Kongzam Tamlakle, Langol the Paumi Shinga Unabama the Rita Namakatara Duna, Lamda Masida, Maite Nupi Shingbo Awang with Hakta Tangatuna Tamle. Nupi Singda Ahen Basakti Piduna Hen Awang Batakta Tangat Nabahotnari. Lamdam Masida Nupi Singi Yaifana Basen Bada Nupa Oibasingda, Hena Injustice Oibataudo Watokaya, Leptana Tokli Haike. Mahang Namakatana, Selgi Wafam Kaktanatana, Nupa Singbu Maral Hecta Piduna Logi Matung in Najairak Fanghanba Amadi, Tungda Tiziluraga Nupa Adu Maral, Lairam Dabataudo Kaya Sida, Nupa Oibasingi Mankraba Ijet Adu Kanana Men Katkane. Nupa Singbu Maral Laitana Chairak Piba Awafam the Tahan Basing Yauna, Injustice Sing Asi Karamakai Ngak Toknaba Amadi, Logi Tongda Tengnarabasu Chop Manana Wayal Chatanaba, Hotna Bachangi Haike. Maral Lairabadi Nupa Madi Nupi Animak Fangpam Tokpa Chairak Chop Manana Fanghan Bachangi Haibawafam, Vice Chairman Nasinatam Laduna, Manaba Wayal Bichar, Fanghanabagi Pandam the Armour of Manipur, Organization Asi Sembani Haina Fongdorakli. Nupida women empowerment pi haibagi mawongda nupi si tawning ba tawragpa magi nupa laina atopa nupa koiragpa lagi mai nupa lagi mai macha huntu omaga atopa da mayum panba alagi amada mayum palaga magi izadabi mulawba suma chatnabi ji yam helakpa sina last da mayamna prajana urina nupi ji ngakta kangkhatbagi system ama sum lakpa nupa ji sum hatokpa nupa ji da gun point da lupa lakh tara kun demand tawsalakpa sum yam thengnarakpa nupi ju nupa right manana penalty 50-50 pigedabni Manipur da leiba praja section khudi muna nupi oisunu nupa oisunu aigi ipuroiba leina aigi cha leina atopa nupa miyeng karan chanbiganu nupa dasu magi nupi leina magi macha leina atopa nupi da miyeng karan chanbiganu